Manipur Da Thokliba Ichao Asina Maram Oiraga Meeoi lishing Rom Awaba Nangle hairi official statement ama palladuna business standard ki report amana hai lamdam asida chenba maru oiba turel kayadagi ising pathorakpa amadi mafam kayada turel gi longnambal kaikhibana maram oiraga yum lishing taraga chamri humpu tara tare rom amang ata thokre amadi Meeoi lishing rom awaba tare ngarang Imphal East District ta Meeoi ama isingna chenthakibadagi thiba khangdana leiri Ichao Asina sokhalaba mafamsingdagi Hujikphaobada Meeoi lishing aniga chamapan tara humdoi rom evacuate tawduna safagadaba mafamsingda hongdorakre Hujik state asida punna relief camp 53 rom hangdoktuna Ichaona awaba mayoknaraba Meeoi kaya changjafam piri Ichao Asina khwaidagi sokhanba district na Imphal East na adumak oiri nakal amaromda haukiba numit mangani asida Manipur da chingninkhai bagi thodok 34 thengnaki hainasu report aduna makhatana palli